ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯡꯐꯝꯗ ꯅꯥꯍꯦꯈꯣꯜ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯣꯡꯐꯝꯗ ꯅꯥꯍꯦꯈꯣꯜ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯂꯥꯛꯅ ꯈꯣꯡꯂꯤ ꯆꯤꯛꯄꯅꯁꯨ ꯑꯍꯤꯡꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯃꯝꯕꯅꯁꯨ ꯂꯣꯏꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯕꯒꯨꯝ ꯇꯧꯔꯤ ꯀꯥꯎꯖꯤꯡ ꯍꯔꯧꯒꯤ ꯅꯤꯡ ꯈꯣꯟꯖꯦꯜꯅ ꯂꯩꯔꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯔꯤ ꯑꯍꯣꯡꯖꯥꯎ ꯇꯞꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯈꯟꯖꯩ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯅꯒ ꯑꯃꯨꯛ ꯎꯈꯤꯗꯅꯅꯦ ꯑꯁꯨꯝꯅ ꯑꯍꯣꯡꯖꯥꯎ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯌꯣꯄꯥꯛ ꯑꯗꯨꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯗꯨꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯇꯧꯈꯥꯏꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯈꯥꯏꯕ ꯍꯧꯔꯛꯄꯗ ꯑꯍꯣꯡꯖꯥꯎꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯣꯡꯖꯥꯎ ꯃꯤꯔꯛ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯆꯐꯨ ꯑꯗꯨ ꯇꯞꯅ ꯂꯧꯈꯠꯂꯛꯂꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯗꯨꯕꯨ ꯇꯞꯅ ꯂꯧꯊꯣꯛꯏ ꯑꯁꯨꯝꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯂꯨ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯀꯨꯞꯀꯤ ꯂꯨ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯛꯆꯦꯠꯇ ꯌꯦꯞꯁꯜꯂꯒ ꯆꯐꯨ ꯑꯗꯣ ꯑꯃꯨꯛ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯣꯡꯖꯥꯎ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯀꯅꯥ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯎꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯂꯤ ꯑꯍꯣꯡꯖꯥꯎꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯑꯍꯣꯡꯖꯥꯎ ꯈꯪꯉꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤꯅꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯣꯡꯖꯥꯎ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤꯕꯗꯨ ꯑꯍꯣꯡꯖꯥꯎ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯊꯣꯡ ꯑꯗꯣ ꯃꯈꯣꯡꯅ ꯂꯥꯝꯂꯒ ꯇꯨꯡꯂꯣꯝꯗ ꯁꯠ ꯀꯥꯎꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯣꯡꯖꯥꯎ ꯄꯔꯞ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯁꯨꯛꯂꯝ ꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯅ ꯃꯔꯝ ꯂꯣꯏꯔꯒ ꯑꯍꯣꯡꯖꯥꯎꯒꯤ ꯀꯨꯁꯤꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯣꯡꯖꯥꯎ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯊꯪ ꯃꯥꯔꯗꯨꯅ ꯃꯩ ꯆꯨꯈꯠꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯣꯡꯖꯥꯎ ꯇꯞꯅ ꯐꯝꯊꯔꯒ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞꯇ ꯌꯥꯜꯂꯤꯕ ꯂꯨ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯀꯪꯕ ꯂꯥ ꯑꯃ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯩꯇꯥꯜ ꯑꯗꯨꯗ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕꯁꯤꯡꯗꯣ ꯆꯥꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯉꯥꯡꯕ ꯃꯩꯇꯥꯜ ꯑꯗꯨ ꯃꯨꯊꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯉꯥꯡꯈꯠꯂꯛꯇꯨꯅ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯂꯤ ꯀꯥ ꯑꯗꯨꯗꯨꯒ ꯑꯍꯣꯡꯖꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯝꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯪꯂꯒ ꯂꯩꯋꯥ ꯑꯃ ꯃꯨꯔꯨꯡ ꯁꯣꯜꯂꯤ ꯍꯧꯖꯤꯛꯇꯤ ꯀꯥ ꯃꯅꯨꯡ ꯑꯗꯨ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯩꯇꯥꯜ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤꯕ ꯁꯤꯟꯗꯨꯔ ꯑꯗꯨꯒꯤ ꯑꯉꯥꯡꯕ ꯃꯩꯈꯨ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯗ ꯕ꯭ꯔꯪ ꯀꯥꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯍꯣꯡꯖꯥꯎꯅ ꯈꯪꯕꯗꯒꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯑꯍꯣꯡꯖꯥꯎꯅ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯐꯤ ꯃꯔꯣꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯥ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯧꯔꯣꯛ ꯉꯧꯅ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯥꯎ ꯂꯥꯎꯅ
maru iko kokna mafimrot amate yaudana phamlaga ahongjawda yamna munna yengdun leiriba angang aduna mani haibagi matawgum mangak nomi matam adu ahongjawna fare adu oirabadi nahak aina piriba yathang asi nahang ingadabani nahakna chalu sakuti hairiba nupi adugi mayumda aduga nahakna tawgadaba thabaksing adu aina mathang mathang taklaki ngasigidi nahakpu aina adumak loisankragani haibadi aina nahakpu phajinduna thamlagani hayengi numitagi thabak adu nahakna haugadabani aduga nahakna tawgadabasi ayuk nungthilgi matamdadi tawba yari numidang khada tawgadabani nang khangledana adum na hairakpada leiriba angang aduna hoi ai khangle haibagi matagum mangak nomi masidagi ahongjawna fare nahak ngasigidi potharuro hayeng aina mafam ado taklagani aduga nangna mafam adu chatlaga kari kari tawrugadabano haibadu aina sodina taklagani asomna hairakpada angang adunna aina tawgudur thabaktu ai khangi hairakpada ahongjawna hai nangna khanglibadu nattaba atopa kaya ama soina tawningi fare nahak ngasigidi potharuro nongsong alakadore asomna hairaga ahongjawna manak aduda leiriba mana khara amubu ising aduda luplaga chaithokpadagi angang adu mangkhri masigi matung ahongjaw tawriba thabak khudimak pungloi loisallaba matungda mahaksu tumnanabagidamakta phamung lomda changakli tanja adadi nongsung ngamphum torokpana nongalamdaigi yengkhong khongbu horoklabani aduga miyoi kaya amasu walking chatnabagi amati lalonbising ayuk nganta pot chonba chatnabagi gari thodok narakpa amaga kaunabagi khonjelna lepa leitana tari matam aduda ahongjawna nong sisu ngalagadaba mali nganjarasanu nong hek nganbaga ai sakutigi manakta chattaba yadabani aduga mahaki tawgudoriba thabaksing adugi matangda thoire hena mangonda khudung sanabagi aina mangonda karigumba khara tawdaba yararoi phai khangani dana asomna khalaga ahongjaw ngahakangdi pothaki mahana mikap tholakpadati nong pungan ngandrun leiramli pungsuni pan khara hendrun leiramli matamaru da ahongjawna aima pung asidi yamna thingam ledana sakutigi manaka chatkani haiduna tawramlaga ai asidiba tumba chaba suk phaba ina mi oibo haunadi matomta saujai aduduga parapap hawalaktuna imungi thaba inkhang khara loisalnaba matungta iruja maithajaraga mahak sakutigi manaka lakli sakuti leikai aduda leiba maunahani mahak hojik su mirolibani matam maduda ahongjaw laklaga sakutigi mayumda sangsalakli matam maduda ahongjawna sakutibu hek ubaga ibemadi mafam swaisida kaidoramlibanone adumna hanglakpada sakutina sida hingkolgi mana masin khara heklaga chak thongsirai tawjaramliba phai ibema phai ibungodi leitabra maga wari amatang sanage haiduna yasi laklibani tamodi hojikta thabaga ma chathokibada ngairi hek nang hodeda ai sune khara ngana lakke tawbani adubune hek nangda ngaiko ibema nang boina sum jengbada na sasi inung nungai tabugum tawi ha madubu kamdoribdano hoi koksi sum ngauri tawbo se noigine ising khara puthoro ai siyo dugumba lewatinwa haiba amaibanine akhoi lekai deiro nate atopa khuldagini adoida nangi bungo duga ai gase thabak ama chatsedana hainaba adudugi aduk laklibaiduni fare ising khara puthoro ai lewa sonbiramke asomna hairakpaduta sakuti imunglomda parap changkhri aduduga ising khara puduna thorakli matamaduta ahongjawna yare yumsi natomtaro mi langba kanam tadi ima khoi paji khoi kadai da ngamna chathokra adumna hairakpaduta sakutina magi thabak chathokre haiduna khumi matamaduda ahongjawna fare aine nangna product singse sita laiwa sonbige atuga nange nako ngawriba thusu phaniko asomna hairaga lewa khara sonbiduna sakutida pithakli
Sakuti su yamna tanna thakliबani adubu ahal amana lewa solibani thaku harakpadutta tangai fadana thakliबani masigi matung ahong jauna ye yare khara thaklabadi ising ngasina yumge koibada I khiktok piramge timu phatta laimu phatta ba changdana buku asumna hairaga ahong jauna yum madugi akoibada ising ado loina ma khiktok lamli ahong jaw matham moida harau khibna loiri mahana tawriba thabak asida taibang semba mapunasu thaujal biri mating pangbiri haiduna khallibani maramdi mahana Sakuti gi mayumda laka matamda kari amata leramdaba sida haibadi Sakuti gi mapuroiba amadi manempok yum masige mi punamak amata leramdaba sida mahaki khwaidagi madaw yaba haibado oiri masigi matung haujikti ahong jaw sakhaiba ising ado loiramlaba matung da mahak adudi bema ai amuk chalage ko asum naharam laga ahong jaw Sakuti gi mayumdagi chatki matam maduta ahong jawna Sakuti da pithaklamlibadu atai amata natti ahong jawpu ngahak lairaga kawkhinabani aduga yum aduda ising saithoklammi haibasisu loinama kawkhinabani aduga mahana pithaklamliba ising aduta mangonda timul laimusingna tak hekta sokpada ilai laina sokpa yananabagidamakta silamlibani masigi matung ahong jaw mayum joroklabada yamna harauna phai khangani dana aina torokpa thabakta ma gumbana ngakpa matikla asumna khallaga ahong jaw numidang oisilaklaba matungda kari tawba yaba lei haibado mahakna sem saba hokri masigi matung Sakuti su imungda sangtuna sai sing thong thakuna mapuroiba amadi yumgi miyu sing halakpa ngaiduna leiri ngahak laraga loinamak mathang halaklei adubu Sakuti ri masa nungaite haiduna phamungda hiptuna leiramli matam adutta Sakuti gi manempokna kari torobage nangbo haidun hangli matam aduda Sakuti na aigi koksi yamna ngawi aduduga isa se ichokta chokthai haiduna tamli matam aduda manempok aduna adu oiragana doctor da chalaga amuktang yengthoksiro haiduna hairakpada Sakuti na yani ngahak yengkhige haibadagi manempok aduna fare adudi haiduna sai sing punamak thiba khotpa mahanga loinamak tawkri ngaihak leiraga Sakuti gi mapuroibasu sangakli aduduga kaidorobage nangbo haiduna hanglari Sakuti gi nungaitabado mapuroibada sitna na tamli aduduga mahakna hairi aigi mangui hawai ahal lama laklami maibanena haigum su tawi aduda mana ingonda ising khara pithakpigum su tawkhibani adagi sase nungaitaba yamna henjali manglo natragana asengbagi chitala ambro aigi tubu mangla taibangla aibu gyal melama tadrini mang walamgani thoina hena khanjalunuda ahal aduna pithaklamlibado amitraga su oiramba yari poni mangda dumna pithakpasi yam kanai haibidi ko asomna Sakuti gi pungning chawthokna bawa kaya ama hairi adubu Sakuti ri masa nungaitabado asum henjalakli matam aduta Sakuti gi manempokna chakasi thire nangbu khara chathokdoro laune haidun hairakpada Sakuti na ima ai kaimta chaningdri haina khumli matam aduta manempokna hai nangne matam naga matam jausalakpane khara chachandrabadi na sadu songanin he leiramo ai pusilake ko asumna haidun sakado namduna pusilakli aduduga pijanaba tawri ising porakpa kawre haiduna Sakuti gi mapuroiba aduta Sakuti gi manempok aduna hai ibungo chalu ising khachikta porau haiduna pakhon thakri madam aduta Sakuti gi manempok aduna chak chakom ama Sakuti da ilakko matamda manamta yamna hainadi pumnamnami aduduga lahing manamoi karioi ihingna hingi manamnami hainadi haiduna Sakuti chaw haibi yadri aduga mahak ogi su tawriba mawok aduta manempok aduna hai kasu tawroi nangbo natondo melaga chawse asumna hairaga pijanaba honarakpada Sakuti khara sawalap tawna asa yare bai manangbo aina chaningde hairadi chaningtredabari asnamdar pijanaba toisibu huga thakpraiba adumna hairabada Sakuti gi manempokna hai nasadu khara kananaba haibani nangbo shawni nangbo fare nanga chaningdrabani ne horei numidang karino ahawba ma thonglaga hek chaba haibaduni adumna hairaga adumak chatkri matam aduda Sakuti mahana hauji haidukriba wa ado tasengna khanjalubada nungai hawdri mahak ikai gum karigum lehori
Masidagiti Sakutigi Mapuru to Tangaklaga Kaidore Ima Asina Murum Solaga Tokrisna As Isune Kaino Panga Krabane I diva Kinum Tori Sasi Wakalgasi Tarang Maran Mangwe Hawishum Tolady Dr. Siro Dr. Matam Kali Siraba Aduga Ichanupam Puraga Halakpa Standing the go San Hachangam Tabane Ayati Hipisi Sakuti Masano Aitabatu Asamasum Henzelakli Mahaki no Aitabatu Imungi Muisingna Sakutigi Hoju Oriba Pibum Adunani Haiduna Toine Hena Kanatabagum Tauri Masigi Matung Matamdi Asumasum Hokibana Numidangi Matam Selakli Sakuti Masano Aite Haidun Adoma Hiptun Lady Nahan Makaidi Sakuti Masado Kring Lam Tabing Kang Adomak Subani Adubu Nasi Asida Masado Kangam Selaktabaduta Yungi missing Pakatnabagum Tauri Kaidorabazano Dr. Mutang Chatlusi Haiduna Masidagiti Sakutisu Dr. Chatpa Hawapa Maduta Mahaksu Yaraduna Haujiti Sem Saba Hokri Somdana Kamdori Ahong Zao Aina Tabakadu Torom Haiba Mahak Masanasu Kanglu Tabanina Tabagasi Paikat Bahobayari Matam Sisune Zera Tangent Haidin Ngarang and Nonghodu Torabadi on Toga Nungai Kranida Nong Tabasi Huran Jinti Toba Pataba Tabak Toba Kodari Nungai Jakraba Mi Bong Tuluk Loyoribani Kongo Gumbadi Karkati Haurese Masai Nungdil Nungsana set kind of tupo to the idea Nong Tasing a Tada Tarodra had an Kaluni Adodi Karitoxiga Pung Iboina Matam Tensil Lapasi Iboina Karitoxiga Manning the holy but some pra Pambi the key some prama hero kike Madu may go in O Hong Zao Manning Lomda some pra hekpa paraprap tul e Matamaduta Makwiki Yungi Manning White the holy ba Uwasing Ada Mangwanda Munna Yigna Pagum Tori Uwasing Aduna Para Haiduna Makwiki Sanglava Masamaring Sing Aduna O Hong Zao ki Masado Sing Tuna Punsilaga Shagairaga Hading Baki Matagum Mamit Ado Kana Yogi Mong Toropaduta O Hong Zao Karino Ay Wakansibo Lady Boo Polo Palk Singas na Ingon Mamit Kana Janapagum Ishada Pauli Imung the Paraprapsang Horaki Asum the Kalaga O Hong Zao Sampra Ado Heklaga Imunda Paraprapsangakli Masigi Matung O Hong Zao na Samprado Masong Mari Tungna Kaidatli Aduga Sampra Adu the Mahana Haplibasti Tum Amati Sindur Adugi Matakta Mahana Mekrukra Susaisili Aduga Mahana Matang Quinetaki Tamliba Quak Asiba Amagi Masa Hapro Tamliba Chapu Adudagi Ising Adudagi Mahikar Lotorakli Chapu Ahingba Haibati Lebaki Chapu Aduta Ising Kara Hatlo Matung Quakama Hapseli Aduga Mahana Lewatinwa Sonduna Manama Sing Karasu Hapseli Bani Aduga Pataba Polam Cherum Kaya Amasu Hapselaba Matungta Mahanga Tamaklibasi Panakuirabani Mato Tawingi Mahana Tamlibani Atugi Mahi Masumato Mahanga Lewa Mantra Somata Sijin Naribani Hariba Quak Adusu Mahangna Tangjan Dumita Heart Keeper Quakni Asumna Quak Adugi Mahi Masumatu Champra Aduta Hapselaba Matunta Champra Do Lagi Tona Amada Haplaga Korokoro Otuna Mahana Padana Totli Madugi Matungda Sampra Aduta Tinkang Machin Tumba Amamamna Loinamak Leng Libani Madugi Matung O Hong Zauna Masi Taudabadi Yadabani She Asumna Hiram Laga O Hong Zauna Sampra Do Puruk Saiduna Mahak Yosinki Adum Hectorok Pada Somda Hospital gi beta lady Sakulti gi Masado Kairuma Tori Aduga Mahaki Machin Marai Amati Masagi Maya Aduda Namtiraba Manam Amati Kayak Naba Asimba Amagi Mahau Pangba Horkli Aduma Torokpata Sakuti Yamna Hanyatuna Masado Yam Oki Adumna Mahana Orak Baduta Haujiki Dr. Nurse Punama Question Generary Sakuti Namliba Manam Amadi Paulium How Aduta Haina Mandratuna Mahag Ubadada Masado Tap Tabamakai Wari Masigi Matung Lemhoriba Champra Masung Ohumado Ohong Jauna Matang Jasalai Adamna Torok Paduta Sondati Sakuti Laiba Yadre
mahak ubadada masado awaba oibda natana maya punamak setkhibana maya adu kuman khibana karino khangdaba haifam khangdaba asipagi awaba da mawonda phangli masidagi di sakuti aibu karino ma tawduna hatopiro ai khangwada ngamdri ai karino ma tawri haiduna pangoda wori matamadu ta lairiba singa du na punga ngakri madudi sakutin urakpadu ta champra masung sing yauri aduga mahan urakliba ado manamsu yamna namthiki aduga amuba machuda urakhi aduga sindurgi mo manba angang ba kya masu yaurokli tawriba sida doctor phawba ngorduna nakhoi ki sidi mo ngamani mahakpu champra amadi chocolate na chingba chakhibra haidun hangi matamadu ta sakutina kadai dagino chocolate kaidodi imana pupodi chadri haibi yai amukta phawba chaja khidri saram labasu kaukri aduga champra haibadudi ngasi dagi na tha kharki mamangda chakhibdudagi ngasi phawba chadri aduga aidi champra saba matamda asumna khakchati phajana khoktoklaga maru sing loktola matungda manungi mahidu khatang chabani maku yauna amukta phawba chakhidri haiduna yamna wana tamli matamadu doctor aduna karino adudi matau karamna masidi urakliba ha nang nasa khangdana ga sakhiba yaurongani asumna hairakpada sakuti gi manipok amadi mahaki mapuroiba aduna doctor magi si lighting ga mari lenaba mali mine ga posem tharakpa oigedori bro adu bo ingonda hangba huna bro ha haujiki matamda bo posem gaina sabana aina saraga mongoda kamdona champra urakadori bano khalaga mukta yengune adu ti champra ga sibu malangda pairaga lakadraiba asomna thadadabagi mawongda wa nganglakpa aduta makoi karisu haikidri madugi matungda doctor na fare nakoi gisu lighting gi oiba thajaba khara leibani na lighting da kharasu hanglo fare ko maiba maibi kharasu tano aikoi gi wona ti mangonda kari mata soiba leiti asomna harapati sakuti maha kanna lawramlaga aduma gyan mangkhri wari sanadi ne marak aduta sakuti kanna lawramlaga gyan mangkhibduda mayam punamak kaidore haidun koichel chenari doctor na maha ki mihun thahun paidun jenglakpada masidi mawong ama tawkhre aduna khudakta operation theater da pusundaba yararoi haiduna mahapu haibadi sakuti bu operation theater da pusinkhri matam se phanayamna thengjilaklabani pung 7:30 muk tasalaklabani masigi matung somdan ahong jaw mahana ngarang kauthokiba angang adupu kauthorakli adatuga angang aduda hairi ai nangi sintha pangjaru adatuga nahana tawguduriba thabak aduda aina hapchilaningba thabak ama hairkadi mamasu masasu pulap thatkadabani ko machadu khatang thatpa yaroi asumna hairakpada angang ado maya ado yamna launa kathoklaga yamna hauna nokli angang aduna adumna san iroigi mayagum launa kathoklaga noklakpa aduta ahongjaw masada khangpre khangdar kiribani adubu kaisu kidaba saraga hoi tumi leiru chalo aina hariba yathangasi pangthuklugadabani chalo aduga nahanga thabak adu pangthokpa lorba matungda aigi nakta amuk lakadabani asumna hairakpada khudak aduda angang ado sut launa mangkhri matamar ahong jaw huma ngahak nganthui aduga makokta yeliba koi ado lokthoklaga mamai nanthokli his aina tawriba thabaga sibu pharibra natragana phattabra haibado ai isana fawa khangjadrabani tawrisi tawge khankraba thabaklina tawdradi tokpa yaroi thabak changchen ba hawradaga ba fai oiningba orasanu thoklaba ma lakcharani madugi sakuti haiba nupi adu mahak imungda tharo ondur leiramlagani laining thau sana mahina amu aingonda kari torkadoriba jano adumna khanduna leiringai mahaki masada karino khangdaba sawumama phangakli matam maduta ahong jawna hauchiki sawumdudi karino haiduna mahana yenglakpadadi karino haiba khangba ngamdri mado kanagumba miyui amagi sawumni haibadi mahana khangki masigi matung ahong jaw anga adubu halakpa ngaiba oina ngahak phamduna leiri masigi matung somdana kamdori sakuti operation theater aduta koilaw lauri asomna sakuti amu koilaw laramlaga masado longthek thekalaklaga mit managa do ngorong onkhatlamlaga hospital adugi operation theater da leiriba bed aduta bom lawna amu haithakhi aduma toropaduta leiriba punamak ado magi se laitil unaba mali haiduna hainarekli
ꯗꯣꯛꯇꯔ ꯂꯩꯔꯤꯕ ꯅꯔꯁ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯁꯨꯡꯊꯥ ꯊꯥꯖꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯊꯥꯖꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯖꯕꯒꯨꯝ ꯇꯧꯔꯤ ꯁꯀꯨꯇꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯁꯤꯗꯒꯤꯗꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯀꯨꯇꯤꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯅꯋꯥ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯁꯀꯨꯇꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯗꯣ ꯂꯧꯊꯣꯛꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯁꯀꯨꯇꯤ ꯃꯌꯥꯗꯒꯤ ꯏ ꯑꯣꯕ ꯍꯧꯔꯛꯂꯤ ꯃꯃꯤꯠ ꯃꯅꯥꯀꯣꯡ ꯃꯅꯥꯇꯣꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯈꯨꯗꯤꯡꯃꯛꯇ ꯏ ꯁꯤꯟꯊꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯀꯨꯇꯤ ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯌꯦꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯤꯍꯨꯟꯁꯤꯡ ꯌꯦꯡꯂꯛꯄꯗ ꯃꯤꯍꯨꯟ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯀꯨꯇꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯗꯣꯛꯇꯔꯁꯤꯡ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅꯕꯨ ꯇꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯄꯗ ꯁꯀꯨꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯗꯣꯛꯇꯔ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯍꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯀꯨꯇꯤꯒꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯀꯨꯇꯤꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯊꯔꯛꯂꯤ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯀꯨꯇꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕ ꯑꯗꯣ ꯑꯍꯣꯡꯖꯥꯎ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯅ ꯁꯣꯏꯗ꯭ꯔꯗꯅ ꯁꯤꯔꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦꯗ ꯐꯩ ꯇꯧꯔꯁꯅꯨ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯌꯧꯔꯨꯔꯒ ꯀꯔꯝ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯈꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯣꯡꯖꯥꯎ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯁꯀꯨꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅ ꯂꯥꯎꯅꯕ ꯑꯃꯗꯤ ꯁꯀꯨꯇꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯝꯗꯨꯅ ꯊꯅꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯍꯣꯡꯖꯥꯎꯔꯣꯝꯗ ꯌꯦꯡꯉꯛꯏ ꯃꯌꯥꯝ ꯈꯔꯁꯨ ꯑꯍꯣꯡꯖꯥꯎꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕ ꯐꯝꯐꯝꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯐꯝꯂꯤ ꯂꯦꯞꯅꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯔꯝ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯀꯨꯇꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯄꯥꯍꯣꯏ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯀꯨꯕꯣꯛ ꯍꯣꯏ ꯑꯗꯨꯅ ꯁꯀꯨꯇꯤꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯃꯍꯥꯛ ꯌꯥꯝꯅ ꯎꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯌꯥꯝꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯇꯤꯅ ꯍꯥꯏꯔꯝꯕ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯍꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯤ ꯑꯃ ꯄꯤꯊꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯝꯂꯒ ꯉꯁꯥꯏ ꯑꯌꯨꯛ ꯇꯧꯕ ꯊꯕꯛꯇꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯣꯡꯖꯥꯎ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯈꯪꯅꯔꯛꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯈꯖꯤꯛꯇꯪ ꯆꯤꯡꯅꯕꯗꯤ ꯐꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯣꯡꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯕꯦꯝꯃꯒꯤꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯑꯗꯨꯅ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯔꯝꯂꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯑꯍꯣꯡꯖꯥꯎꯁꯨ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯣꯏꯅꯦ ꯏꯕꯦꯝꯃꯒꯤꯁꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯍꯣꯡꯖꯥꯎꯒ ꯇꯥꯟꯅꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃ ꯂꯩꯅ ꯍꯦꯛ ꯀꯟꯕ ꯉꯝꯍꯧꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯑꯍꯣꯡꯖꯥꯎ ꯑꯗꯣ ꯏꯕꯦꯝ ꯑꯗꯨ ꯂꯩꯕꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯅꯪꯅ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯣꯡꯖꯥꯎ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯀꯛ ꯇꯧꯗꯨꯅ ꯑꯁꯦ ꯁꯨꯝꯗꯧꯕꯅꯤ ꯃꯥꯒꯤꯗꯨ ꯌꯦꯡꯕꯗ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯁꯤꯕꯤ ꯀꯜꯂꯤꯉꯩꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯕꯤ ꯃꯥꯒꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯃꯤꯍꯨꯟ ꯊꯧꯍꯨꯟ ꯌꯦꯡꯗꯦ ꯍꯥꯏꯔꯒ ꯑꯗꯩꯗꯨꯗ ꯌꯥꯒꯗꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯍꯥꯏꯖꯔꯤꯕ
ꯀꯔꯝꯕ ꯂꯥꯏꯅ ꯄꯨꯏ ꯍꯥꯏꯕꯗꯨꯃꯗꯤ ꯌꯦꯡꯊꯣꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯁꯤꯕꯤ ꯃꯪꯊꯣꯡ ꯊꯤꯡꯂꯤꯕꯁꯤ ꯍꯥꯡꯂꯒ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯁꯣꯏꯗꯅ ꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯧꯔꯒꯨꯝꯁꯤꯗ ꯑꯍꯣꯡꯖꯥꯎꯒꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯣꯏꯗ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕꯅꯅꯤ ꯑꯗꯨꯕꯨ ꯑꯍꯣꯡꯖꯥꯎ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯤꯡꯅꯕ ꯃꯤ ꯀꯥꯀꯥꯗꯤ ꯂꯩꯕ꯭ꯔꯣ ꯈꯨꯔꯥ ꯂꯩꯇꯦꯗ ꯑꯩꯅ ꯀꯅꯥꯕꯨ ꯆꯤꯡꯅꯒꯗꯧꯔꯤꯕꯅꯣ ꯑꯣ ꯂꯩꯇꯦ ꯍꯥꯏꯕ ꯐꯔꯦ 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 ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯣ ꯑꯍꯣꯡꯖꯥꯎꯗ ꯍꯥꯏꯔꯞ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯉꯝꯂꯒ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯣꯡꯖꯥꯎ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯀꯌా ꯈꯨꯗꯣꯡ ꯆꯥꯔꯛꯂꯔꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯣꯡꯖꯥꯎꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯦꯡꯂꯒ ꯍꯥꯏꯅꯍꯧꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯍꯣꯡꯖꯥꯎꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩ ꯃꯃꯥꯡꯗꯁꯨ ꯑꯍꯣꯡꯖꯥꯎꯁꯤ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯔꯩ ꯌꯦꯠꯄꯗꯨꯗ ꯃꯍꯥꯛꯅ ꯉꯝꯈꯤꯗꯅ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯗ ꯏꯕꯦꯝꯃ ꯑꯗꯨꯗ ꯄꯥꯟꯕꯗꯒꯤ ꯁꯤꯈꯤꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯍꯣꯡꯖꯥꯎ ꯍꯥꯏꯕꯁꯤ ꯍꯩꯕꯕꯨꯗꯤ ꯍꯩ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯀꯣꯛ ꯑꯁꯤ ꯆꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯄ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯑꯗꯨꯅꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯇꯣꯞꯄ ꯑꯍꯣꯡꯖꯥꯎ ꯅꯠꯇꯕ ꯑꯃꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯃꯁꯥꯗ ꯇꯧꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯃꯛꯇꯤ ꯇꯧꯍꯜꯂꯤꯕꯅꯣ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯂꯩꯕꯗꯒꯤ ꯇꯧꯔꯛꯂꯤꯕꯔꯥ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯪꯗꯣꯛꯇꯕꯗꯤ ꯌꯥꯔꯣꯏ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯅ ꯃꯤꯔꯣꯟꯕꯤ ꯑꯃ ꯂꯩꯈꯤꯗꯕꯗꯨ ꯃꯌꯥꯝꯁꯨ ꯈꯪꯅꯍꯧꯔꯤꯕꯅꯤ ꯑꯗꯨꯁꯨ ꯏꯕꯦꯝꯃ ꯁꯀꯨꯇꯤ ꯑꯁꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯨꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯃꯁꯥ ꯑꯃ ꯁꯦꯠꯊꯔꯒ ꯂꯩꯃꯥꯏꯗ ꯕꯝ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯃꯈꯩ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯌꯦꯡꯅꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯃꯄꯣꯞ ꯀꯥꯏꯔꯝꯗꯦ ꯎ ꯋꯥ ꯁꯦꯠꯊꯕꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯗꯝ ꯆꯥꯡꯗꯝꯁꯨ ꯐꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯗꯤ ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇꯁꯨ ꯇꯧꯔꯝꯗꯦ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯃꯤꯁꯤ ꯑꯁꯤꯅꯒ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯁꯨꯝꯅ ꯇꯝꯅ ꯈꯣꯠꯅꯕ ꯇꯧꯔꯛꯄꯁꯤꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯈꯔ ꯈꯧꯇꯛ ꯆꯥꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯌꯥꯎꯔꯨꯕ ꯑꯃꯗꯤ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯏꯃꯨꯡꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯎꯔꯨꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯤꯄꯥꯏ ꯊꯕꯥꯏꯔꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯁꯤꯒꯨꯝꯕ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯏꯃꯨꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯑꯃꯗꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯀꯔꯤ ꯃꯑꯣꯡꯅꯣ ꯉꯁꯤꯒꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯀꯨꯇꯤꯒꯤ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ
ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯀꯞꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯀꯨꯇꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯂꯩꯁꯤꯜꯂꯒ ꯑꯉꯥꯡ ꯑꯃ ꯄꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯁꯀꯨꯇꯤꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯂꯛꯄꯗ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯁꯀꯨꯇꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯁꯀꯨꯇꯤꯒꯤ ꯃꯃꯥꯏ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯁꯀꯨꯇꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯃꯃꯥꯏꯗꯤ ꯎꯗꯦ ꯐꯤꯃꯨ ꯁꯦꯠꯂꯒ ꯃꯁꯝ ꯑꯗꯣ ꯖꯨꯝ ꯖꯨꯝ ꯊꯥꯗꯔꯒ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯒ ꯑꯉꯥꯡ ꯃꯕꯨꯛ ꯄꯤꯊꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯝꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯁꯀꯨꯇꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯁꯀꯨꯇꯤꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗꯒꯤ ꯇꯧꯈ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯀꯨꯇꯤꯒꯤꯁꯨ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯁꯀꯨꯇꯤ ꯃꯃꯥꯡ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯥꯏꯕꯤꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯀꯨꯇꯤꯒꯤ ꯃꯍꯥꯛꯀꯤ ꯀꯀꯥ ꯊꯣꯛꯄ ꯑꯃ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯍꯥꯛꯁꯨ ꯍꯩꯅꯔꯛꯇ꯭ꯔꯕ꯭ꯔꯣ ꯅꯠꯇꯦꯗ ꯇꯥꯗ ꯑꯩ ꯏꯁꯥ ꯑꯝꯇ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ ꯑꯩꯒꯤꯁꯤ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯈꯣꯡ ꯍꯦꯛꯇ ꯍꯥꯝꯅꯤꯡꯉꯦ ꯑꯗꯨꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯩ ꯑꯩꯈꯣꯏ ꯁꯪꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯗꯤꯗ ꯈꯣꯔꯥ ꯑꯩ ꯁꯤꯗ ꯁꯨꯝ ꯇꯧꯔꯔꯣꯏ ꯑꯩꯒꯤꯗ ꯑꯣꯏꯅ ꯇꯧꯔꯨꯔꯒꯦ ꯇꯥꯗꯥ ꯑꯩ ꯆꯠꯇꯔꯨꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯥꯛꯇꯤ ꯂꯥꯛꯈꯣꯀꯣ ꯇꯥꯗꯥ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯊꯣꯛꯄ ꯑꯗꯨ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯔꯞ ꯆꯠꯈꯤꯕꯗꯨꯗ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯂꯥꯎꯅ ꯁꯝꯃꯒ ꯏꯟꯅꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯗꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯍꯥꯏꯐꯦꯠꯇꯤ ꯎꯍꯧꯈꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯣꯏꯕꯨ ꯎꯍꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯎꯍꯧꯏ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯤ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯊꯣꯛꯄ ꯑꯗꯨ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯃꯁꯥ ꯁꯦꯡꯗꯣꯛꯐꯝ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯀꯨꯇꯤꯅ ꯀꯀꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯑꯗꯣ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯀꯅꯥꯅꯣ ꯈꯣꯡꯅ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅꯦ ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛꯇ ꯇꯝꯅꯔꯛꯈꯤꯅꯨꯀꯣ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯇꯝꯅꯒꯦꯁꯨ ꯇꯝꯅꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯃꯃꯤ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯑꯍꯣꯕꯗꯒꯤ ꯎꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯊꯣꯝꯃꯛꯀꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯝꯕꯗꯣ ꯇꯞꯅ ꯑꯁꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯃꯃꯤ ꯁꯥꯃꯤ ꯃꯁꯤꯗꯒꯤꯗꯤ ꯁꯀꯨꯇꯤꯒꯤ ꯀꯀꯥꯗꯨ ꯃꯈꯣꯡ ꯍꯥꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯑꯃꯨꯛ ꯀꯥꯕꯛ ꯍꯥꯝꯂꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯔꯛꯂꯒ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯀꯨꯇꯤꯒꯤ ꯀꯀꯥꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯥꯇꯤꯜ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯉꯧꯔꯤ ꯐꯩꯔꯤ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯕꯥꯇꯤꯜ ꯑꯗꯨꯗ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯂꯧꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛ ꯕ꯭ꯔꯣꯡ ꯂꯥꯎꯅ ꯇꯨꯔꯤ ꯑꯁꯨꯝꯅ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯁꯟꯈꯤꯕꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯀꯨꯇꯤꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯑꯗꯣ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯂꯩꯃꯥꯏꯗ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯔꯤ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯑꯗꯨꯅ
ꯃꯃꯥꯏ ꯑꯗꯣ ꯄꯪꯂꯩꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯄꯉꯥꯡꯗꯁꯨ ꯉꯥꯡꯂꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯐꯝ ꯑꯃꯇ ꯂꯩꯔꯒꯅꯨ ꯅꯪ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯅꯣ ꯅꯪꯗꯤ ꯑꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟꯂꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯧꯒꯠꯄꯤꯔꯒ ꯃꯥꯡꯒꯣꯜꯂꯣꯝꯗ ꯄꯨꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯇꯤꯒꯤ ꯀꯀꯥꯗꯣ ꯇꯞꯅ ꯐꯝꯊꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯍꯤꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯩ ꯒ꯭ꯌꯥꯟꯂꯛꯂꯕꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯀꯨꯇꯤꯒꯤ ꯀꯀꯥ ꯑꯗꯨꯅ ꯍꯣꯏ ꯇꯥꯔꯦ ꯄꯥꯕꯨꯡ ꯑꯩꯅ ꯈꯣꯡ ꯍꯥꯝꯃꯨꯔꯒ ꯊꯣꯛꯂꯛꯄꯗ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯁꯤꯗꯕꯨ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯁꯀꯨꯇꯤꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤꯕꯅꯤ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯃꯗꯨ ꯎꯔꯕꯗꯒꯤ ꯑꯩ ꯃꯤꯄꯥꯏꯗꯅ ꯍꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯁꯤꯒꯤ ꯕꯥꯔꯇꯤꯜ ꯑꯁꯤꯅ ꯀꯗꯥꯏꯗ ꯂꯧꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯈꯨꯔꯥꯏ ꯑꯁꯤꯗ ꯂꯧꯁꯤꯜꯂꯛꯂꯒ ꯑꯩꯁꯤ ꯇꯨꯔꯤꯕꯅꯤꯅꯦ ꯈꯣꯡꯒꯥꯎꯁꯤꯁꯨ ꯁꯦꯒꯥꯏꯈ꯭ꯔꯦ ꯏꯕꯨꯡꯉꯣꯒꯤꯁꯤ ꯕꯥꯔꯇꯤꯜ ꯃꯅꯥ ꯑꯁꯤꯗ ꯂꯧꯁꯤꯜꯂꯒ ꯈꯣꯡꯒꯥꯎꯗ ꯄꯟꯕꯗꯒꯤ ꯇꯨꯁꯟꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯥꯗꯥ ꯃꯑꯣꯡꯗꯨꯗꯤ ꯆꯥꯔꯤꯕ꯭ꯔꯗꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯨꯁꯤꯟꯈꯤꯕꯒ ꯃꯗꯨꯒꯤ ꯁꯀꯨꯇꯤ ꯍꯥꯏꯕꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯉꯥꯡꯗꯣ ꯄꯝꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯄꯨꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯁꯣꯝꯂꯣꯝꯗ ꯁꯀꯨꯇꯤꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯈꯣꯡꯅꯕ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯀꯨꯇꯤꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯪꯅꯔꯛꯄꯗ ꯃꯌꯥꯝꯅ ꯁꯀꯨꯇꯤ ꯍꯧꯒꯠꯂꯛꯂꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯤꯕꯅꯕꯨ ꯍꯧꯒꯠꯅꯕ꯭ꯔꯥ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯁꯀꯨꯇꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯀꯨꯇꯤꯕꯨ ꯍꯧꯒꯠꯂꯛꯄ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯃꯈꯣꯜꯒꯗꯣ ꯅꯤꯛꯂꯤ ꯁꯀꯨꯇꯤꯗ ꯑꯩꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯁꯀꯨꯇꯤꯁꯦ ꯃꯍꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯍꯧꯒꯠꯂꯛꯏ ꯃꯥꯒꯤ ꯃꯁꯥꯗ ꯀꯨꯞꯁꯤꯜꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯁꯀꯨꯇꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗꯣ ꯌꯥꯝꯅ ꯀꯤꯅꯔꯕꯅꯤ ꯑꯗꯨꯕꯨ ꯁꯀꯨꯇꯤꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯁꯀꯨꯇꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯇꯪꯗꯗꯤ ꯂꯩꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯂꯩꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯣꯡꯖꯥꯎ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯣ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯊꯕꯛ ꯂꯣꯏꯔꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯥ ꯑꯃ ꯍꯦꯟꯖꯟꯅ ꯂꯨꯁꯜꯂꯨꯔꯦꯗꯅ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯂꯩꯀꯥꯏ ꯑꯁꯤ ꯃꯨꯠ ꯇꯥꯛꯄꯗ ꯃꯇꯥꯔꯕ꯭ꯔꯥ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯩꯁꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯥꯏ ꯂꯥꯛꯑꯣꯔꯦ ꯅꯪꯕꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯒꯗꯨꯅꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯑꯍꯣꯡꯖꯥꯎ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯤꯔꯤ ꯆꯤꯡꯗꯨꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡꯗꯤ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯅꯣꯡꯁꯨ ꯃꯔꯤꯛ ꯑꯃꯇ ꯇꯥꯈꯤꯗꯦ ꯃꯪꯕꯗꯤ ꯌꯥꯝꯅ ꯃꯪꯈꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯅꯣꯡ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯁꯀꯨꯇꯤꯒꯤ ꯃꯁꯥꯗꯣ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯦꯝ ꯁꯥꯔꯛꯂꯤ ꯑꯗꯨꯒ ꯑꯍꯣꯡꯖꯥꯎ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯔꯤ ꯑꯍꯣꯡꯖꯥꯎꯕꯨ ꯀꯧꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯣꯡꯖꯥꯎ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯃ ꯀꯧꯔꯕꯁꯤ ꯑꯍꯣꯡꯖꯥꯎꯅ ꯊꯕꯛ ꯑꯁꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯃꯥ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯈꯪꯕꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯇꯧꯍꯟꯕꯗꯨ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕꯒꯤꯔꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯈꯔ ꯋꯥꯔꯧꯅ ꯇꯝꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯀꯨꯇꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯤꯕꯨꯛꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨꯅ
ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯀꯨꯇꯤꯒꯤ ꯄꯣꯠꯂꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯄꯣꯠꯂꯣꯏꯈꯤ ꯃꯔꯝꯗꯤ ꯅꯣꯡꯗꯣ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯗꯣ ꯉꯔꯪ ꯉꯔꯪ ꯆꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯇꯥ ꯇꯧꯈꯤꯕꯅ ꯌꯥꯝꯅ ꯋꯥꯅ ꯄꯣꯠꯂꯣꯏꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯕꯁꯨ ꯂꯣꯏꯔꯕꯗ ꯁꯀꯨꯇꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯠ ꯑꯣꯟꯈ꯭ꯔꯤ꯫ ꯎꯠ ꯑꯣꯜꯂꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯂꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇ ꯐꯨꯝꯖꯤꯜꯂꯤ꯫ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯇꯨꯅ ꯍꯪꯒꯥꯝ ꯃꯔꯨ ꯆꯥꯏꯁꯤꯜꯂꯝꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯪ ꯀꯥꯈ꯭ꯔꯤ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝ ꯌꯨꯝꯗ ꯌꯧꯅꯈ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯍꯣꯡꯖꯥꯎ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯀꯨꯇꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯀꯨꯇꯤ ꯀꯧꯗꯨꯅ ꯀꯞꯆꯔꯤ꯫ ꯁꯀꯨꯇꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯍꯣꯏꯁꯨ ꯃꯕꯨꯡ ꯍꯣꯏꯁꯨ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯇꯤꯒꯤ ꯀꯥ ꯑꯗꯨꯗ ꯁꯀꯨꯇꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯟꯅ ꯀꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯃꯁꯤꯗ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯈꯔ ꯌꯥꯝꯅ ꯑꯍꯤꯡ ꯂꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯅꯦꯛꯂꯨꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯩꯃꯥꯡ ꯌꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯃꯥꯡ ꯑꯁꯤꯅꯅꯤ ꯏꯕꯦꯝꯃ ꯁꯀꯨꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯤꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯃꯥꯡ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯂꯩꯃꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯍꯥꯎꯊꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯄꯤꯒꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯃꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯝꯅꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯃꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯃꯛꯇꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯗꯣ ꯊꯤꯒꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯈꯪꯕ ꯂꯩꯔꯕꯗꯤ ꯃꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯗꯣ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯇꯦꯡꯅ ꯈꯪꯕ ꯌꯥꯒꯅꯤ꯫ ꯃꯗꯣ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯇꯅ ꯈꯪꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯤꯖꯔꯝꯕ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯄꯩꯁꯥ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯖꯈꯤꯕ ꯁꯅꯥ ꯅꯥꯅꯄꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯁꯅꯥ ꯑꯁꯦ ꯃꯍꯥꯛꯀ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯔꯒꯇ ꯂꯩꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯧꯊꯣꯛꯂꯒ ꯗꯣꯛꯇꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥ ꯑꯁꯤ ꯃꯍꯥꯛꯀ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯔꯒꯇ ꯂꯩꯕ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯐꯔꯦ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯃꯥꯏꯕ ꯑꯇꯣꯞꯄ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯋꯥ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅꯈꯤꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯈꯪꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯗꯣ ꯁꯣꯏꯗꯅ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯁꯅꯥ ꯑꯗꯨꯗꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯔꯛꯂꯤꯕ ꯃꯍꯤ ꯃꯌꯥꯏ ꯑꯗꯣ ꯈꯔꯇ ꯑꯣꯏꯔꯁꯨ ꯆꯪꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯅꯥ ꯑꯗꯣ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯧꯖꯈ꯭ꯔꯁꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯄꯥꯛ ꯑꯃꯗꯤ ꯊꯥꯡ ꯑꯗꯨꯗꯨꯒ ꯇꯣꯛ ꯑꯗꯨꯒ ꯁꯅꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯂꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯁꯀꯨꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯗꯨꯗꯨꯒ ꯁꯀꯨꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯂꯩꯒꯗꯕꯅꯤ꯫ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯅꯁꯥ ꯈꯤꯡꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯏ ꯑꯁꯤ ꯈꯨꯔꯨꯝꯗꯨꯅ ꯑꯩꯅ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯀꯧꯒꯗꯧꯔꯤꯕꯁꯤ ꯁꯀꯨꯇꯤ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥꯏꯔꯁꯤ꯫ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔꯁꯨ ꯂꯥꯡꯒꯗꯕ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯣꯏꯅꯃꯛ ꯂꯥꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯍꯣꯡꯖꯥꯎ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯗꯨꯅ ꯀꯧꯔꯤ꯫ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯅ
ꯑꯌꯨꯛꯀꯤ ꯃꯇꯝ ꯍꯦꯟꯖꯜꯂꯛꯇꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯣꯔꯦꯟ ꯁꯀꯨꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯅꯤ ꯃꯍꯥꯛꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯣꯡꯖꯥꯎ ꯍꯣꯔꯦꯟ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯇꯧꯈ꯭ꯔꯤ ꯃꯍꯥꯛ ꯉꯔꯥꯡꯗꯒꯤ ꯀꯔꯤ ꯑꯃꯠꯇꯒ ꯆꯥꯔꯛꯇꯕꯒ ꯂꯥꯃꯟꯈꯤꯕꯅ ꯆꯥꯛ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯅꯝꯊꯤꯕ ꯃꯅꯝ ꯀꯌꯥ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯒꯨꯗ꯭ꯔꯨꯡ ꯃꯤꯅ ꯆꯦꯟꯕ ꯑꯃꯗꯤ ꯂꯧꯅ ꯈꯣꯟꯅꯕꯒꯤ ꯉꯔꯪ ꯉꯥꯡꯅꯕ ꯑꯃꯗꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯅ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯕ ꯋꯥ ꯑꯣꯏꯔꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯈ꯭ꯔꯒꯅꯤ ꯑꯩꯕꯨ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯔꯁꯤꯔꯅꯦ ꯍꯦꯔꯥ ꯑꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯈꯟꯈ꯭ꯔꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯇꯧꯔꯝꯂꯦꯗꯅ ꯃꯕꯨꯛ ꯐꯠꯇꯕ ꯅꯪꯗꯤ ꯑꯩꯅ ꯏꯃꯧ ꯀꯥꯏꯅꯕꯒꯤ ꯋꯥꯕꯒꯨꯝ ꯅꯪꯁꯨ ꯋꯥꯍꯜꯂꯦꯗꯅ ꯐꯔꯦ ꯑꯩꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯣꯡꯖꯥꯎ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯀꯨꯇꯤꯕꯨ ꯄꯣꯠꯂꯣꯏꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯠꯂꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯟꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ ꯁꯀꯨꯇꯤꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯜ ꯈꯔꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯆꯨꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯁꯀꯨꯇꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯃꯈꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯁꯩ ꯑꯃꯥꯏꯕ ꯑꯃꯅ ꯌꯥꯝꯅ ꯂꯥꯛꯅꯔꯒ ꯍꯥꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯐꯠꯇ꯭ꯔꯕ ꯂꯩꯃꯥꯡꯁꯤꯡ ꯑꯗꯨ ꯈꯥꯏꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯇꯝꯅꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯨ ꯁꯀꯨꯇꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯀꯨꯇꯤꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯣꯄꯥꯛ ꯑꯃꯗꯤ ꯇꯣꯛ ꯑꯗꯨꯒ ꯁꯀꯨꯇꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯅꯥ ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔꯒ ꯇꯧꯗꯨꯅ ꯂꯥꯇꯣꯟ ꯑꯄꯥꯛꯄꯁꯤꯡꯗ ꯍꯥꯞꯇꯨꯅ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯁꯀꯨꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯁꯀꯨꯇꯤꯒꯤ ꯑꯁꯦꯡꯕ ꯃꯥꯕꯨ ꯄꯣꯛꯆꯕ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯥꯏꯌꯦꯛ ꯈꯔꯁꯨ ꯌꯦꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯅꯥ ꯑꯗꯣ ꯂꯥꯏꯌꯦꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯊꯝꯂꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯑꯍꯣꯡꯖꯥꯎ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯨꯗ ꯑꯍꯣꯡꯖꯥꯎꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯑꯃ ꯁꯠ ꯂꯩꯁꯟꯈꯤ ꯃꯗꯨꯗ ꯑꯍꯣꯡꯖꯥꯎꯅ ꯀꯅꯥꯅꯣ ꯑꯩꯅ ꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯣꯡꯖꯥꯎ ꯄꯔꯞ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯍꯣꯡꯖꯥꯎ ꯃꯁꯥꯗꯣ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯄꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎ ꯈꯪꯖꯔꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯥꯏꯕꯗꯤ ꯁꯀꯨꯇꯤꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ ꯑꯃꯥꯏꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯔꯤ ꯆꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒꯦ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯗꯣꯛꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯣꯡꯖꯥꯎꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯤꯔꯤ ꯆꯤꯡꯕ ꯍꯧꯔꯛꯂꯤ
ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯈꯤ ꯃꯤꯠ ꯃꯅꯥꯒꯗꯣ ꯏꯃꯝ ꯃꯝꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯍꯣꯡꯖꯥꯎ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯍꯣꯡꯖꯥꯎ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯁꯤ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯍꯣꯡꯖꯥꯎ ꯀꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯁꯀꯨꯇꯤꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯤ ꯉꯍꯥꯟꯗꯒꯤ ꯇꯧꯍꯜꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯍꯣꯡꯖꯥꯎꯅ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯍꯣꯡꯖꯥꯎ ꯁꯀꯨꯇꯤꯒꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯍꯣꯡꯖꯥꯎꯗ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯁꯀꯨꯇꯤ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯣꯝꯁꯤꯜꯂꯛꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯈꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯑꯍꯣꯡꯖꯥꯎꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎ ꯒ꯭ꯌꯥꯟ ꯈꯪꯂꯥ ꯂꯥꯛꯄꯒꯨꯝ ꯑꯀꯣꯏꯕꯗ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯁꯨ ꯈꯪꯗꯕ ꯏꯕꯦꯝꯃ ꯃꯧ ꯅꯍꯥ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯃꯥꯡꯍꯜꯂꯒ ꯑꯣꯖꯥꯅ ꯃꯥꯡꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯣꯡꯖꯥꯎ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯒꯦ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯁꯀꯨꯇꯤ ꯍꯥꯏꯔꯤꯕ ꯏꯕꯦꯝ ꯑꯗꯨ ꯑꯩꯅ ꯉꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯩꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯦꯝ ꯑꯗꯨ ꯑꯋꯥ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯑꯍꯣꯡꯖꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯁꯀꯨꯇꯤꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯍꯧꯒꯠꯇꯨꯅ ꯑꯍꯣꯡꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯐꯨꯈꯤ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯍꯣꯡꯖꯥꯎꯕꯨ ꯇꯞ ꯃꯈꯩ ꯐꯨꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯈꯣ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯁꯤꯈꯤꯕ ꯇꯥꯔꯦ ꯃꯍꯥꯛ ꯁꯤꯔꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯠꯀꯗꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯐꯨꯕ ꯂꯦꯞꯄꯤꯈꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯖꯅ ꯊꯝꯃꯨꯔꯒ ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯍꯣꯡꯖꯥꯎꯗ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯅ ꯁꯀꯨꯇꯤꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈꯤ ꯃꯃꯧ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯍꯟꯒꯦ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯂꯥꯡꯑꯗꯨꯅ ꯍꯥꯠꯂꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯋꯥꯔꯤ ꯑꯗꯣ ꯀꯔꯤꯅꯣ ꯂꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯀꯨꯇꯤꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯝꯅ ꯍꯩꯔꯤ ꯑꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯀꯨꯇꯤꯒꯤ ꯄꯣꯂꯣꯏꯅꯕꯒꯤ ꯃꯪ ꯇꯧꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯇꯣꯛꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯍꯣꯡꯖꯥꯎꯒꯤ ꯃꯁꯥꯗ ꯊꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯅ ꯐꯥꯈ꯭ꯔꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯗꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯨ ꯑꯗꯨꯒ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯛꯄꯗ ꯑꯍꯣꯡꯖꯥꯎ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯃꯥꯡ ꯃꯇꯝꯗ ꯁꯀꯨꯇꯤꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯀꯜꯂꯛꯈꯤ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎ ꯑꯗꯣ ꯇꯝꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯥꯎ ꯑꯗꯣ ꯈꯪꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯏꯁꯨ ꯐꯪꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯕ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯍꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯇꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯗꯨꯅ ꯁꯥꯡꯂꯕ ꯆꯍꯤ ꯑꯁꯤ ꯂꯩꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯁꯨ ꯃꯃꯧ ꯅꯨꯄꯤ ꯐꯪꯖꯔꯤ ꯃꯁꯨ ꯐꯪꯖꯒꯗꯧꯔꯤ ꯃꯍꯥꯛꯅ ꯇꯠꯇꯅ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯏ ꯃꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯟꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯑꯁꯤꯅꯤ
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯤ ꯏꯃꯧꯒꯤ ꯂꯃꯟꯁꯨ ꯁꯤꯡꯂꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯤ ꯃꯁꯤꯅꯤ ꯈꯪꯕꯨ ꯅꯍꯥꯛꯁꯨ ꯅꯪꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯍꯩꯗꯤ ꯅꯪꯅꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯃꯧꯕꯨ ꯅꯍꯥꯛꯅ ꯍꯥꯠꯈꯤ ꯑꯗꯨꯒꯨꯝꯂꯗꯅ ꯅꯪꯒꯤ ꯅꯃꯧ ꯃꯔꯥꯜ ꯂꯩꯇꯕ ꯑꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯍꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯣꯡꯖꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯔꯛꯄꯗꯨꯗ ꯃꯌꯥꯝ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯍꯣꯡꯖꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯗꯅꯥꯝ ꯄꯤꯁꯤꯟꯕꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯣ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤꯇꯪ ꯂꯩꯖꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯍꯥꯛꯅ ꯊꯋꯥꯏ ꯆꯥꯛꯄ ꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯊꯕꯛ ꯑꯁꯦ ꯁꯤꯕ ꯅꯥꯕ ꯊꯤꯗꯅ ꯑꯩꯅ ꯄꯥꯡꯊꯣꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯤ ꯑꯗꯨꯅ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯍꯣꯡꯖꯥꯎ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯍꯣꯡꯖꯥꯎꯗ ꯐꯨꯕ ꯆꯩꯕꯗꯤ ꯇꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯁꯀꯨꯇꯤꯒꯤ ꯃꯀꯣꯕ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯁꯨ ꯅꯃꯧꯗ ꯁꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕ ꯍꯧꯅꯔꯛꯈꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯍꯣꯡꯖꯥꯎꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨꯁꯨ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯣꯡꯖꯥꯎ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎ ꯍꯧꯅ ꯅꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯌꯦꯡꯅꯔꯛꯂꯤ ꯑꯗꯨꯒ ꯑꯍꯣꯡꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯌꯥꯝ ꯈꯔ ꯍꯟꯗꯣꯛꯅꯧ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯀꯤꯗꯨꯅ ꯈꯔ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯅꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯐꯔꯪ ꯆꯣꯡꯁꯤꯟꯖꯔꯛꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯃꯊꯦꯛ ꯊꯦꯛꯂꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯃꯌꯥꯗꯒꯤ ꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯍꯣꯡꯖꯥꯎ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯈ꯭ꯔꯤ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯔꯛꯂꯗꯨꯅ ꯃꯈꯣꯏ ꯈꯔꯗꯤ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯎꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯣꯡꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯍꯧꯖꯤꯛ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯛꯂꯤꯕ ꯂꯩꯃꯥꯡꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯍꯣꯡꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯒ ꯑꯍꯣꯡꯖꯥꯎꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯕ ꯂꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯣꯏꯗꯨꯅ ꯄꯨꯈꯤꯅꯕ ꯇꯧꯔꯤꯕꯗꯨ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯍꯣꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯨꯔꯤꯕ ꯂꯥꯏ ꯑꯁꯦ ꯈꯔ ꯁꯥꯊꯤꯕ ꯃꯥꯕꯨ ꯉꯝꯕ ꯂꯥꯏ ꯑꯃ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯗꯥꯏꯒꯤ ꯃꯇꯝ ꯂꯥꯏ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯥꯏ ꯑꯗꯨꯗ ꯍꯪꯈꯤ ꯂꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁꯤꯔꯕꯁꯨ ꯌꯥꯔꯤ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯊꯕꯛ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯤꯃꯨ ꯂꯩꯃꯨ ꯂꯩꯃꯥꯡ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯨꯕꯨꯁꯨ ꯁꯀꯨꯇꯤꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯋꯥꯃꯟ ꯈꯔ ꯄꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯀꯨꯇꯤꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯤꯅ ꯆꯩꯅꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅ ꯌꯦꯡꯅꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯀꯨꯇꯤꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯕ ꯑꯗꯨꯃꯛꯇꯅ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯅꯈꯤꯗꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ
ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫